Image Paodam Tabiribu Paipunamapu Taram Noktobagalina Kurumzari, Masigi Maruo Pauda. Congress Amuhana Hogolakani Haiba Tazabawale Haina BJP National Vice President Sri Bas Singha Chawana Haikre. Manipur Bumalimda Saktak Bokongchat Revenue Karam Shiamna Lamthakre. Luinana Tawan Itam Batoram Nasi Pangtukre. Mapungoy Paung Pizari. Congress ki matamda miyamna Chief Minister unaba ngamdrabasu BJP lenga asigi Chief Minister N Birenadi miyanga unaduna chawkat khongthang kayada wamen pauminari haina National BJP ki Vice President Sri Bas Singha Chawana fongdokre. BJP Manipur Pradesh na Sinduna Palace Compound leiba MSFDS da pangthokpa party asigi membership drive program English ngani taragamapal thoramda saruk yaraduna mahangna makhatana hai. Congress Party na Manipur bu manghan takal lambanatana karigumba hiram amatada miyangi yaifana bataukiba leitre Congress lengakti divide and rule policy ni makoina lamdam masigi ching amadi tamda kundariba furup singi marakta singchep thaduna maga nungsinahandana ba tawduna rajniti ki khudong chaba laurambani hauki chahi kayada Manipur da Congress lengak sasan tawramba matamda senja tumja gi thak wanghan lambanatana lamdam masida chawkot khongthangi karigumba tawramba leitre Kudam oina hairabada lamdam masida lambi thong ningthina semlamdaba madi yumthong khudingda mai piba ngamlamdaba asida natana lengaki oiba chawkot khongthangi scheme sing ningthijana fangalamdaba asini Congress ki mathaudi center na miyangi damakta thadarakpa senpham makoi gi lanai gi pocket ta changhanba khaktani adubu ngasidi India gi Prime Minister Narendra Modi gi lengak ase lakpadagi Manipur gi miyamda anowa madi awonba malakle maduri ngasi state asigi Chief Minister N Birena India gi Prime Minister Narendra Modi gi luching makhada ching amadi tamda nungsinaba pokhalle loinana chingi mafam kayada Chief Minister gi miting makhada cabinet mifam famduna lamdam asigi chawkat khongthangda achoba miyeng thamba haure BJP haibasi furup Kanglup amakhaki nate aduga BJP na lamdam asigi furup singbu amata waiba miting thamli haukiba Congress ki matamda palamba Chief Minister bu miyamna unana ba honarabasu unaba ngamlamdaba amadi ban blockade tawduna miyamda awawa fangalamba adu ngasidi BJP gi lengak lakpadagi state asigi Chief Minister gi luching makhada party asigi minister sing yauna miyangi wamen paumena duna thawal tawri loinana lamdam asida ban blockade marufangna lawthokduna lamdam asigi machin Kachin Koyada road connectivity semgat sagatli loinana chawkot khongthang yoiba scheme singi manung channa lenga asina crore lising kuntra chatruki budget hamna ba honari maramaduna status da BJP lenga lakpadagi ngasi fawbada lepalaitana chawkot khongthangi lamda kumang chawsile Congress Party na tawramba pap singi falna Congress ase amuhanna hawgalakani haibagi thajaba watle National Party haibadi sonataki BJP asine Congress Party ki President kaya samudra gi imaida lukhagadaba jahaz dagi masa hingnanaba chongthabagumna chongthanakre maramaduna Manipur gi CM N Biren Luchingba BJP lenga ngalakpadagi state asida ban blockade fahanba ngamle laloba sing yoiba wathokaya amasu loisinanaba honari haiki केंद्र सरकार के मोदी जी के सहयोग से आशीर्वाद से मणिपुर को तेज गति से आगे बढ़ाने का काम किया है हम सब एक हैं मतलब मुख्यमंत्री जी ने कैबिनेट की मीटिंग्स हिली एरियाज में भी की है भारत का नंबर 1 का राज्य बनने की उसको पीछे नहीं रहने देना है Chief Minister Nongthoma Birena chair loduna lenga sida yauriba minister amata chethadana CM gi darbar holda ngasi cabinet mifam pangthokre mamang da pangthokiba cabinet mifam da minister sing masing suna saruk yadrabasu ngasi pangthokiba cabinet mifam asida di minister amata chethadana masing suna saruk yakhi hairi ngasi ayu pung nipal dagi pung ama chumna phamkiba cabinet mifam aduna lakliba august ki tang 16 Taramathoi Suba Manipur Legislative Assembly ki nongju mifam pangthokpada governor na ayaba pibinanaba warep logada natana chawkat tharangi thabak kaya paikhanaba mifam aduna khanaki
Cabinet mifam na warep laukiba nongju mifam ase numit kaya ni chathagadage haiba du Assembly Business Advisory Committee na lepkani hairi. Revenue Minister Karam Shyamna haikre masing yamjadraba Manipur machana Manipur gidamakta anoba itihas ama semduna Manipur gidamakta mingchat purapada Sarkar asina pangbaya mateng pangani. Wafam asing ase ayu Kangla Geta Malem Gilebak Taret Myanmar Thailand Malaysia Cambodia Laos amadi Vietnam fauduna Singapore fauba cycle thoduna India Act East Policy Women Empowerment Ima Kaitel amadi igi khongul lijaba timda Malemda iramda Manipur busak takpa khongchat chananaba khongjom sapam lekai mayai lekai digi ingobi chingthangi lamthabagi thoramda minister na phongdokibani. Minister na makha taraduna icha ingobigi khongchat asibo mai paknaba miyam na mateng pangbiu sarkar gi maikai dagi su mahaki khongchat asida mai pakpa oirakpa oisanu haiki mahaki khongchat asi mai paktuna halakpada thauna faraba Manipuri macha haina mingthon pigani haiki Inaki fizol setuna cycle thoduna malem lebak taret koiduna chakadoriba ingobina fongdor kibada numit kunilong Manipur da chatuna nupi angang sing da sathariba crime sing lebla se haibagi awareness pangtholaba matungda mapan lebak sing da chatuna ima kaithel amadi nupi angang sing da sathaba crime lebna naba awareness pangthopada inaki fizol setkani haiki Standard Robert School gi mahiroi babies na misi yaningde athubada langla langjin puthou haina dabi tawduna mafamanida mahiroi sing amadi ima singa wakat mifam famduna protest tawkre Standard Robert Union na school gi campus mamangda protest tawduna we want justice real justice for babies na thengthadana achumba wayel lehenbiu haiba wahi sing placard sing de iduna kholau sing lauki Union ki Secretary Ronaldo na fongdoro kibada July taraga Nepal da babies na chinganingai oiba maungda siram kiba nungai jade amadi hakchinna lobaga loinana lenga na thuba matamda langla langjin puthokpiduna wahi mahitamba fanghanbiu tuna achumba wail puthoklagadi athingba soidana komthokani haibagi thajaba lei protest asi thongju Faijal Leitong Community Hall da so thongju part 1 amadi 2 gi mairapai bisingna wakami famduna protest tawki Amaromda, Aina Thinkraba Lalolo Maoist Communist Party Manipur gi Coordinator Standing Committee na Thadorpa Cherolda Standard Robert Higher Secondary School gi Mahiroi Bebisnagi Misina Maram Oiraduna Leipaki Oina School asi Thingadabani Thingloidabani Haiba Chauba Wayat Amalegi Hiramasida Party asigi Aroiba Warep Laure July Taraga Nepal da Thokiba Chunganingai Oiba Misigi Matanga Haukiba July Kunithoi degi Haujik Fawbada Achumba Puthoknaba Honaduna Lagli Chayolama Mai Loisang Thingbasu Look Asinani Makatar Poina Chayolama Farakpaga Look Asina Tigat Kibagi Paodam Funkibaga Loinana August Mari Fawbada Sangdotuna Lakibani Tigat Pada Ngasi Haying Loisinbada Chong Kudongcha Kaya Thokadori Masigi Maram Singdi Poliski Makok Officer Karna Chauna Senja Tumja Tokibra Haibasi Yamna Chinganingai Oi Anisubada postmortem tawagi imong manungi sem saba loitringaida yamna thuna tawon kibagi nungi oiba wanthok khara leiramgadra haibagi chingnaba lei masina khudam changdam fangba yaba mangkibagi macha ohenba yabagi oithokpa lei ahum subada miyangi ihau kansilakpadagi inquiry chatharakpa CBI da lautunabagi sarwama oikibara haiba sisu chingnaba lei maram mayam masina misi asigi marumda karigumba kharadi chawna chenare haina naksilakpani School asida English ngani taramapal gi oina tamjage hairabasu halaman mayangi mifam amana warep lobiduna leibiu karigumba makhatana English ngani taramapal gi oina di tamthage hairabadi matungda thorakpa afafata singda lebak miyamna sarb yaroi haibasimadi khangjinbiu English ngani kundagi school ase Maoist Communist Party na school ase athingba thamlagani hiram asida education free zone ohenbiu haina Ting Tharpa Yaroi Aduga Maromda All Manipur Recognized Private School Welfare Association Amadi All Manipur Students Guardian Association Anina Chayolani gi manungda Maoiska Wakal Taminadaba Thoglabadi Lub Ania Sisu Matam Pumba Yoina Tingdiloidabagi Maram Leti Hai National Highway Dalakpa Gari Kaya Aki Akang Piduna Hijack Toba Amadi Gari gi Mioi Singbo Faduna Punanaba kidnap Toba Mioi Kaya Leire Haibagi Chingnaba Chawna Leire National Highway 102 Infal Morelambida Gari Maruti van number MN1AK 1664 Silver Machuama
हाइजेक तौदुना अमदी गाड़ी की मियोय अनि फादुना किडनैप पुननबा होनरंबा खुटपु अमगी मियोय मरी कक्चिंग डिस्ट्रिक्ट पुलिस कमांडोना फागतपा ngamkhre amasung makoina faduna puramba gari gi miyoy ani kaching district police na kanba ngamhore haina Victoria Yengkhom MPS SP kaching na phongdorkli fagalaba kidnapper sing adudi huidrom sundar chai kuntraga humdoi apokpa hai samu sekta awanglekai mutum naubi metei chai kuntraga nibal apokpa m mangi haingang makhalekai KCP yaurambadagi kumja English ngani tarada surrender tawkhibani Moirangchem Tomba apokpa M Jogindro Kerak Tomal Makong Pareng Hauji Kaching District asida Village Defence Force BDF oiriba amasung Yumlembam Chitaranjan Chai Kuntramapal apokpa YK ba kawa namerapam lekai ni makoina phabiduna purambadagi police na kalhauraba mioi ani aduna Maruti van adugi driver Dilip Limbo Chai Kuntra apokpa Man Bahadur Kangatombi colony amasung Bim Tamang Chai Kunganibal apokpa Mohan Bahadur Tamangni HN 316 Ward number 9 aduga Meji Fema Hag Dimapur Nagaland Haujina Kanglatombi da Lebani Hari Ngasi SP Kaching office da Pangchopa Paumi Singauna Bamada Victoria Yengkhom na hai akang na paw mo phangmadagi ngarang nungtil pung mari makhairom tabada Kaching District Police ki additional SP Operation and Netrajit ki meeting makhada Deputy SP Operation H Rameshwar Sarmana Luchingduna Kaching District Police Commando gi Kangbu amana National Highway 137A Kaching District ki Sengmai Jingkaitel da achat o sing check tawki nungtil pung mangarom tarakpada Kaching lomdagi number plate yaudaba sana machugi Maruti car ama chinganingai oiba mawngda lakhi car adugi manungda mioi manga adugi maningda tonglakpa mioi anina makoibu fabiduna pubirakibadagi kalhobani hairi fagalaba mioi marigi mathakta Kaching District Police na case ama laukhatuna makhataba thijin humjin ba hokre haina su phongdorapli NCG driver Kangla Tombi dagi amadi passenger su Kangla Tombi dagi more dagi thokleba group sing asi lambi dai lamkhang dagi pharaga koi police saraga koi sibu puramba dagi commando singa koina intercept tawraga koi su rescue tawre sigi matungi nai koi case ama Kaching police station da lokhatlaga makhata ba koi gi investigation chathari Socialist Students Union of Manipur SSUM amadi Mahiroi Singna Lamlai Higher Secondary School gi award pa oja sing thabirakna naba Manipur Human Rights Commission da thomjinduna wakat khibagi matung inna ngarang school asida oja nipal tharakna ba Education Department ki maikidigi order thokduna khudakta join tawnaba khangan khre mahitamba phongdana leiriba Mahiroi Sing Right to Education mapung fana pangalo Haiduna SSUM na mamang tha July itang kunmanga da Manipur Human Rights Commission da chahi ama makhairom oja leitabadagi mahitamba phangdana leraklaba Lamlai Higher Secondary School gi Mahiroi Sing amadi SSUM gi thomi singna punna thomjin baga loinana SSUM na mapung oiduna petition thangakhibani numit adumakta da Manipur Human Rights Commission na mari leinaba Education Department ta hapta anigi matam thaki madugi matungena Tarpawaina ngarang ase Education Ace Department na oja leraktraba Lamlai Higher Secondary School da oja nipal tharaknanaba order thokibani hairiba school asida Mahiroi Sing gi damakta khanduna SSUM na mamangdagi hauna lub asina tonganba achangba senpham puthoktuna oja nektuna mahi tamhanbagi thabaksu chathaduna lakhibani Oja thabirakpa sigi damakta Manipur Human Rights Commission amadi thau puriba singbo Education Minister Education Ace Department ki Director amadi mari leinaba mioi singbo SSUM na thagatpa phongdorokli makhata na maruoina lenga ki school da tamliba mapung fana mahitamba phangdana leiriba mahiroi kayagi khundaduna mari leinaba singna ahenba midyeng changbigani haibagi thajaba thamjabaga loinana lub asina su makhata na kunai asigi sotharaba Mahiroi Singi damakta leptana honakigani amadi lekhigani haina SSUM gi General Secretary gi cherol amana phongdorokli apaho huimeol huifa huithaba lob a HL Kairen Fabi Bisnupur District na sindona apaho chinguna Kairen Fabi da saphonglakpagi taretlak suba annual function for reformation and renovation day thoram Kairen Fabi da pangthokre thoromadu da Manipur gi iningthau leisemba sana jawba thanga kendra gi MLA T Robindro amadi atai Manipur gi sangnaraba mioi singna athoiba mithunglen sing oina saryaki
Iningthau Leisemba Sanajawbana Apahogi Paujelna Malemgi Miamda Malemase Mahaki Kusemni Aduna Punna Ingna Chingna Hingminanava Atoiba Lining Haiba Wapau Miamda Sandongana Bapandamda Thoramasi Pantokani Haiki. Di Robindrona Ekoi Masel Punsinaduna Amata Oibeki Wakal Sagatpa Mamlagadi Ekoi Chakotani Aduga Ishorgi Lining Lambida Sansilava Matamda Malemasi Inga Chingna Leiba Mambani Haiki. Naki Lining Lambi Hanjinduna Inga Chingna Panba Lamdam Oinanaba Laibau Kaya Miamna Taminavana Thorongi Marueva Satam Orki. Kakchingda Japanese encephalitis JA positive oiba masing yamkhalakpadagi checkshin thorang laukhatpa oina tilkangna sandokpa leinasing vector-borne diseases dagi ngakthoknanaba amadi laksinanaba prevention and control gi matangda nongmagi oiba information education communication IEC behavior charge communication BCC session ama ngasi Kakching Wairi Kongoi Kaithel community hall da pangthokre. District Health Society National Vector-Borne Diseases Control Program NBBDCP Kakchingna Ideal Youth Association IYA Kakching Wairi United Youth Progressive Organization UNYPO Kakching Chumnang Lekai Amadi All Kakching Students Union Aksuga Punna Sinduna Pangthokiba Thauromaduda Manipur Government Ki Additional Director Public Health Dr. Sasikumar Mangang District Malaria Officer Kakching Dr. M. Gambini Integrated Diseases Surveillance Unit ki District Surveillance Officer Kakching Thawal Dr. K.H. Trusty Community Health Center Kakching ki MO in charge Dr. U. Arun Kumar IYA Kakching Wairi ki President M. Brojen Singh da Dice the Funky Bagalwena Resource Person Singh Waina Wangang ki Hari Thawan Itamba Hariba Thoromasi Taibangai Koiga Tana Thanabaya Draba Thorom Singi Manunga Yamna Marueba Ira Thoniama Oibana Ngasi Thawangi Humni Panba Thangjan Numiki Ayupung Nipal Makai Taba Matamda Loktak Lairembi Imagi Masai Kol Thamang Kongi Ichilda Layam Kangleipana Ira Thoni Pangthokre Thawan Itamba Hariba Thoromasi Kumamagi Laigi Masilda Yamna Marueba Thorom Amani Tengban Bamapuna Laiji Singu Puthoknaba Irai Lema Ima Amadi Ikhairen Namumba Anibu Puthokle Aduga Sidaba Maru Lingbada Nadaba Mapal Thabada Laiji Singna Leitamle Tengban Bamapuna Irai Lema Amadi Ikhairen Namumba Anida Laiji Sing Amadi Lemle Ngaram Puthoknaba Thopure Malemda Laiji Sing Yaudana Thawai Panba Sing Amadi Mioibana Hingbangamde Aruba Laiji Singna Taibang Hakchangbu Senghale Aram Kharang Bakohale Asaba Ingale Khudingmaki Thawai Oiriba Laiji Singbu Puthoknaba Tengban Bamapuna Ima Irai Lema Amadi Ikhairel Namumba Anida Sinaki Hari Thanga Kendragi MLA Amadi Kangleicha Kayana Thoromasibu Sarwiaraduna Leipak Maratapna Lebak Ningthau Punsi Nungsangna Ibari Imom Oibasingbu Punsi Nungsangna Hingnanaba Thoniki Thamangkhong Loktak Lairembi Ireimada Nga Lising Taret Lomsu Thadaki Hari Ngasi Jiribam Higher Secondary School JHSS ki Auditorium Holda Sinam Sundarlal Singh S son of late S Bijoy Singh Amadi JHSS ka khusam naduna Sinam Bijoy Memorial Award Distribution Ceremony ama pangthokre thoromaduda L Rosen Meitei JDO Jiribam L Ranjit Kumar Singh Principal JHSS S Sundarlal Singh Amadi S Maniton Singh Principal RK Sanatombi Vidyalaya Sinamombi Manilay Madevi Kaisam Binod Kumar Singh Proprietor KBS Brickfield Y Indibor Singh Professor Rims Infalna Athoiba Mitunglen Thoromapo Donor Amadi Akhanaba Mitungaina Sarvyaki Thorongi Ahobada Lekidraba Sinam Bijoy gi photo da Miyamna Leisu Kanaki Amadi Minirama Leptuna silence observe Toki Thoronga Mari Lenana Mioy Kiana Wanganki Luenana Sinam Bijoyna Toromba Tabak Kayabu Ekoigi Mirol Nakau Toke Haibu Wafam Kayasu Pongronaki Thorongi Matanga Donor S Sundarlal Singh na Haikibada Aina Apopagi Mingda Handak Chahi Asidagi Hauraduna Chahi Kudingi Juribam District Ilairiba Government Higher Secondary School Singda Tamliba Science Commerce Amadi Arts Stream Singi Satra Singna Class 10+2 da 50% phangba mark khwaidigi wangba mahiroi ahum khanduna first second amadi third da award piba hawagani haiki Masi Jiribangi Kamaranga da Laiba Irigat High School JHS Jiribam da Paumisinga Unabama da
July 15 da oja transfer tawraklaga hojik fawbada school asida join tawdriba karigino mase juribam da laidiba students organization MSO desam KSA na yaninde amade lagliba August ki tang mapal fawbagi manungda join tawgadabane karigumba tawdrabadi students organization CSO Singapuna akan makongjang sangsilagani haina desam juribam district council gi president L Bilax Maitena Paumi Singa unabada phungdorakre Paumi Singa unabaduda and Dimocha Singh president MSO district committee juribam L Bilax Maitei president Disam district council juribam amadi L Bonson Singh president KSA district council juribam na saryaduna pangthoki Kunginong ligna chukibana low panba yadraba khangabo kendragi local kaya district agriculture officer S Lemba madi mahaki staff singna BJP Manipur Pradesh ki hanagi vice president TH Jadumani ga loina duna yengsin kre yengsin khongchada duna khangabo khulge manungchana local manga lowang bui local hangam local kaifa local kiam local salam local samram kungi local ani samram panthak local samram awangpat local sangai yumphongi local mari yotlo local lokhang pat mamang local aduga phumcha local mamang pat local sangai yumpham punna local taramathoi gi lofam sing hakhengna na chatuna yengsin kre District Agriculture Officer S Lembana Fongdoropada Yengsiluraba local sing asigi manungda ising chingpham leiba lofam ahum khangdokle aduga athuba matamda pam ahum pinanaba thorang lokalagani phongdoki Khongchada dugi makha tarpada department ki miyoi singna wangkem kendra gi local taramanga gi fibam su yengsinki Mumbai da nong kanna ngase chuthari makha tana nong chukhi gani haina India Meteorological Department IMD na hairi Weather fatabana maram oiraduna Mumbai Civic Authorities na mahi tampam sing suti lauthokre IMD na miyamda nong yamna kanna haitharagani amadi section na leinabasu khanganki samudra khongbalda chatana ba section wa pk amaromda maina chingbadegi Mumbai manaki thane da myoy amasire Mumbai dana yumthak tek tharaktuna nanbadegi myoy ama sathina sokle hari Maharashtra gi Palghar district laiba mahi tampam sing ase nong asuti lauthokre railway track sing ising thomjin kibadagi train servicing thengthaki hari Amarnath Yatra pilgrim sing bo terror at threats laibadagi Kashmir Valley thadoktuna chakinana ba governor khanganwakpadagi Srinagar airport ta mina krik inakre hari Ticket by the Mioy Kayasu Masamasagi Port Sing Garina Tilalaktuna Mireba Masayauna Airport Miamna Tale Hari Government ki order Sina Miambu Miamda Mipayo Pokale Kashmirasi Kodong Tiningai Webama Famni Hainanaba Government na Hotnari Haina Senior Congress Leader Gulam Nabi Azan Haiki Amarnath Jatra Pilgrimage Dagi Khara Pikpa Machel Matra Jatra so ngasi cancel thoki government na law tholok khibaga miyamna petrol station singda chinjak jonpham singda amadi ATM booth singda yamna sanglaba paring lengduna leinaki Jammu and Kashmir gi miyamda government ki thabak lawbada amadi lamda khudongcha bakaya piriba constitution gi article 35A adu state adudagi lawthokna ba government na poram yalabra haibagi akiba state adugi politicians singna akiba poknari hairi governor Satyapal Malik na di article 35A adu lawthokloi haiki aroibada maroi pau umuhanna pijari Congress amuhanna hogolakani haiba thajaba wale haina BJP National Vice President Sri Bas Singha Chawana haikre Manipur Bumalimda Saktak Bokongchat Revenue Karam Shyamna Lamthakre Luinana Thawan Itam Bathoram Ngasi Pangthokre Ngasi Damatari Mes Paodam Loisinjari Miyambu Muhanna Krumjari